Imes Pauda Ming Tabri Basumbu Yunam Anuradha Bine Konona Krumsari. Housing Maroeba Pauda 40 hours meditation training program Asadike High Court of Manipur Ge Auditorium the whole crane. Soya Mill Amadi Topu Sangam Sana Sabaki Matanga Nomage Eva demonstration come interaction program Amapang Tokray. Daront S. Molok, Simon Johnson, Amasung Zempe Arobin Sanda Novent Memorial Prize in Economics Piragani. Lodana Manipuri Inter-College Football Women Tournament Asideke Hokre. House of Pops and Episode. High Court of Manipur Amade High Court Legal Services Committee na Mediation Conciliation Project Committee Supreme Court of India ka khusamna dunanga sidike hoduna thasege tang tara nipan phawa satakadaba 40 hours meditation training program ase hodokrai. High Court of Manipur ge auditorium da pangthokiba training hodobuge tharampa duda High Court of Manipur ge Justice Siddharth Mridul Justice Ebimol Justice Golmai Gaipur Selu Kabui High Court Bar Association के President Y Nimol Chand Amade Bar Council of Manipur के Chairman as Braja Biharina Senkoina Sarugake. Ngasiki Tharampa Aduga Mari Lenana Justice Siddharth Mriduna Pondoroke Bada Training Program Pa Ase High Court na Ahanba Oina High Court Bar Association ke Advocate Singadamakta Akanana Sinmani Meditation ta Asina Yenaba Kesinge, Warishan de Purana Bahonabada Chana Matem Pangle, Masina, Tayanaba Amadi, Adenma Matanda Warishan de Purapa Kaltanatana, Yenaribe Singe, Maraktaso Apava Mari Ama, Sakapangam Haike. Mana Makataraduna High Court Legal Services Committee na High Court Asim Magdada Meditation Center Ama, Samganaba Tabak, Baikat Bahore, Center Asina Meditation Ge. Agang naba mapampa ama pibada natana jay naba kaya lakpa matamda tungkoy na nungsi sana na lehoba yaba maongda warishin purapa ngamalagani haina supondo ke loinana Justice Siddharth Mriduna Kerala amadi Delhi dagi lagleba Mediation trainer anida kudampo tamduna thagapa phongdoke amadi training ke yauriba kudingma puso maipakpa oishano haina yapamakon piki. Just, harmonious and inclusive society. I once again acknowledge the efforts of the organizing team of the High Court Legal Services Committee for making this training program a reality. That includes the Registrar General Mr. Rajesh Kutum, KH Ajit Singh, Naudam Shantakumar Singh, as well as my friend Shubham Vashisht. Thank you once again and Jai. KCP Nongdang Komba Group ke Military Ase Security ke Combined Temna Langon Gambele Zone 3 ke Mapampa Amada Kulaiga Konana Pagakre. Hiramasaga Mari Lenana Ngase Impal West SP ke Conference Hall da Pangtopa Pogi Mipamba Amada Impal West SP ke SIS Bakantana High House Glamtamba Asida Sataragliba Sankai Tungkai Amadi Kihanda Kanganbaga Kanganbagi Janga Hengalapa Asaga Mari Lenana Langol Gampile Zone 3 ge Mapamda Asagamba Tabak Jataba Kulai Piper Sink Labaki Akanaba Pau Ama Pangbadagi Security ke Combined Team na Ngase Ayong Mapamba Aduda Search Operation Satabada Hairiba KCP Nongdang Komba Group ke Mioy Tareta Adu Kulaiga Konana Pagapangam Kibani Paraba Mioy Shing Adudi Imphal West District ke Manung Chana Leiba Singzamai Oinam Tingendagi Lausambam Elend Singh Chahi Kuntaruk Apopa Lekidaba L Baron Singh Pasoi Part 1 Dage Konsam Rohit Singh Sahi Kulumdoi Apopa Ke Gonendro Singh Chingjamai Yanglem Lekai Dage Yanglem Bikas Maite Chahi Kulumdoi Elias Amujao Apopa Lekidaba Y Hemada Singh Uripok Gopalaji Lerik Dage Hentoi Bi Morang Tem Sahi Nipuma Thoi Elias Chand Apopa Morang Tem Kumar Singh Imphal is district Manung Chanaleba Palace Compound Mahabali Mamang Dagi Sanju Wahengbam Chahi Kund Allies
lemba apokpa lekhidraba w sanjoi thongso patudagi housing na wangkhai topam laikai da leiba Panjabamba Thoiba Mangang Chahi Kundarog Allies Malengamba Apokpa lekhidraba PS Jiten Singh amadi Takel Mamang Lekai dage Waikhom Hero Mite Chahi Kunmathoi Apokpa W Ibayam Singne Makoi dage Angokba Machugi Toyota Fortuner car ama Hyundai Grand I-10 car ama Royal Enfield Classic 350 motorbike ama pistol ani amadi 7.65 mm maru ani 1 point amadi camouflage 40 amadi kongrosang phagapangam ki hariba music ase nuit kharani mamangda social media influencer RK Ichan Thoida Kihanda Kangalambada Generamgani Haibagi Thazabalai Makoigi Mathakta Lampenta Police Station da Makatana Tizanaba FIR Malokale Mauna Hai Lamdampa Asada Hausik Miyamna Tingnadiba Sankai Tongkaida Jingba Chatadakliba Ase Tingnadaba Police da Matamchana Pau Bibio Loinana Imung Manungi Ahalaman Singnasu Makoi Masa Masu Singh Kadi Daudi Haibakum Yang Sinbio Hausaga Sugumba Tabak Chatarak Singh Pananaba Police na Tumbasaba Kangdana Kana Honari Loinana Kadigumba Asugumba Tabakta General Singh Pagapada NSA Pananabasu Honaragani Haiki Nangdana wana biyu atuga polisu kena kanna extortion ki kinosida koi maiki sida koi objik sigi action kapal nama koi objik loina share thadne lagi aduna praja singna ase koi doubt lagi kan police da koi da sana share to view information tam sana share to view tam sana share to koi koi prevention khazana na mani tam sana share to view atuga police ka loina na mayam na ting pang itu na koi extortion ni samasya si nasi kok na kona ni share kai matang sida Village number 59 seat number 3 Haigakpokpi dagi Bijoypur Tarung Loksan area phobgi manungda leiriba jamabandi pata dagi chitha pairiba sengkha amadi dakhaldar singna masa ge sal attested Aadhaar jamabandi pata dak chitha singh AS and SO Kaksing 1 ke office room number 49 da government ke land records da hana habhogdaba Chalhogdaba Singdu Chanba Yanaba October Gi Tang Kunmathoi Lisangani Kunmarigi Nungthingi Pung Mari Phawgi Manungda Pishin Bio Hariba document Singa Ase Pisal Hogdaba Miyoi Singh Dakaldar Singh Mathakta Wakat Lawjararoi Haina Assistant Survey and Settlement Officer Kaksing Manipurgi Cherolamana Khangalakle Top Model Universe के first runner-up Amadi set wet mega notice 2024 के winner Martin Iringbambo Opage Thoram Ngarang The Tongam Mondombi United Youth Club na sindana pangthokre Martin Iringbam Kaksing Kunau Tongam dagi Iringbam Hemchandra Singh amadi Iringbam Ongbi Romi Blage Machanupani ngasi Martin bo opage tharampa aduda Kaksing Kunau Municipal Council ge 1 number 1 dage 9 ge councillor singa loinana Kaksing Kunau ge maike kya ge club maira paibi amadi miyo kyana sarugi akhe haire Hal Minister Dr. Sapam Ranjangi Miyang Makada Portion Ma 2020 Bogi Sarukama Oina Supposed Kishore Saksakta Nari Haiba Thimda State Ayush Society Nab Manipur Directorate of Ayush Lampiam Pad Poisenka Awanga Apunba Nupi Love Senate Citizen Forum Poisenka Awang Youth Club Puna Kusamna Sinduna Nomigi Oiba Free Hal Camp Ama Poisenka Awang Community Hall Danga Sepantokre Free Hal Camp Aduda SMO Dr. Asemp Kriparani Ayurvedic Specialist Dr. Y. Dhaneshwari Apprentice Session Dr. T. Lalima Dr. Dinkurani Dr. Bedna Ayurvedic Physician Dr. K. Sonali Staff Nurse Pharmacist Amadi MTS Yauna Sarugayaduna Miyoi Janika Yankai Henbada
lemna laing pagaloina mathau taba hidak sangso lemna piki. Soya mill amadi topu sangam sana sem sabagi matangda nomagi oiba demonstration kam introduction program pa amanga se Diama College of Teacher Education Impal DMCTE ke Zubli Hall da pangthokre college asage community contact program gi manung channa internet quality assurance cell ikaka amade College of Agriculture kau Impal ga puna khusamna sinduna pangthoki ba thorampa da college asage principal Dr. RK Lokendra, vice principal Dr. Konika Kuraijam, ika coordinator Dr. Edaneshwari Devi amade Kuraijam Dinesh Kumar Singh faculty member DMCTE yauna Oza Singh better semester gi trainee Singh Teaching staff, non-teaching staff singna saruya ke college asage faculty member Dr. Anita Kangabamna taramna opage warol thamke College of Agriculture kau Imphal ge photo scientist Dr. Elisopia Debina resource person oina saruya ke tharamadu kamari lainana wangang loi singna haike bada pangthokliba tharampa asana hauzake matamda tongan tonganba jinjak sang sem saduna aikoge semilonda ohongba purakpangam gani haike Ithai Beres tagi sugno thongkhong ka phawge kilometer kulumdoi romba sangba lambi asi haukiba chahi taranitoi hena sembi dabana marampo oiraga yamna khudong thiningai oire haiba lambi asi atoba matamda lengana semjembiyo haina lamdamba aduge khunsa sal tawragle wangu sadangkhongge khunza miyamna lambi asidangase tholuktuna manipur lengana lambi ase samjem bidabage mayukta wafam kya su phongdorarakle khunza amana oiriba CH bimolna phondokibada manipur ribage mapanda khundariba kaksang district ke sugunu kendra ge manungda leriba Ithai Beres ke sugunu thongkhong ka phawge lambi pareng ka asida khundariba khongang konda hanba miyam ki yamna maru aiba lifeline ta amane Hausik paliba lengana tampa ani suraba phawada hanna phawba yengbinan leriba asi lambi parengka asida khundariba khunza miyam asuki matik yamna penadre se minister nongthambam birena state asagi lambi sing nongzapanta hek loibaka semba horagani haiduna lauthokiba adugi manungda Ithai Beres tege sugnu thongkhong taba lambi asi chembage program da yaurabra karigumba Yaudragasu handaki lambi semba asida soitana yahonbiu adubada lambi semba haudrabadi lambi parengka asida khundariba khunza miyamna khonjang sang salagani haike matam da sembiu yaudragasu yahonbiu haidana koi praja singe maige di hajari masi akoi di chhatra chhatri singtana tana ana e puthopu sin chathuk sin tobada khwai main oiba river gi mapanda taba chauba dumba lambi main oiba mafam amani masi akoi yam thubi matam da koi seman janinge hariba lambi ase karigumba government side gi mari leinaba bibhag na miyeng janghan birakta taraga di akoi praja singa akan ba khongjang jangsan jagani Lairik tambagi drigido kha pairaga isaka ke honabagi mohuta sotana leriba miyoi singda mating bangba amadi mayek satraba miyoi singbo iba papa hayanaba honaminasi maduna Chokhatpa kunai oibada soba mating oigani haina Manipur University ke register W Chanba bona phondokre Wapamasi Department of Adult Continuing Education and Extension Manipur University na sinduna KP College ke relic camp hiyang thang kabai khul amade tarahai konzinda leriba mayek chatraba miyoi sing iba papa tambi khraba matung learner singda certificate yentopage tharampa ama pangthokpada phongdokibani Manipur University da leba department aduge lecturer hall da pangthokiba tharampa aduda thoba metungland oikiba W Chanba buna hai atoba department singa adult education department ka chauna khenabalai adegidi mahiroi adu meng chalaka mapongko aina masage oina hainaba honazabani adu adult education gi department aduda Tamlakliba mahiroi adu mapung phana mahi haibata natana makhoina amok atopa iba paba haitriba miyoi ado mayek chanaba tapi tambi basu chathagadore bane miyoi ama lairik hainaba haibase araibanate
ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯅ ꯌꯥꯝꯂꯕꯗ ꯃꯤꯌꯥꯝꯐ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯍꯦꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤ ꯃꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯍꯟꯊꯅ ꯌꯦꯡꯕꯁꯨ ꯌꯥꯔꯣꯏ ꯂꯥꯏꯔꯤꯛꯇ ꯁꯣꯜꯂꯒꯁꯨ ꯑꯇꯣꯞꯄ ꯍꯤꯔꯝꯗ ꯅꯤꯡꯊꯤꯅ ꯈꯪꯕ ꯀꯌꯥ ꯂꯩꯔꯤ ꯃꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯁꯤꯡ ꯑꯗꯨ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄꯗ ꯅꯠꯇꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯀꯥꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ Adult Continuing Education and Extension MBUK Head of Department Lamalu Thaimena Hai Ahal Oide Iba Paba Tamlubagi Kanaba Letre Haiduna Wakal Sontaba Tawigano Tamsinbagi Kanadaba Lete Sodana Lediba Amadi Iba Paba Haitriba Muishing Haihanaba Honabada Department Asige Uja Amadi Mahiruishina Makatana Sumating Pangani Haiki Taramadada Director Center for Myanmar Studies MUK MC Arun Kumar, Adult Continuing Education and Extension Department Assistant Professor Sanam Sonia, Tingbai Jamp Sarmila Guest Lecturer Paichui Bashump Saruk Yabakaloinana Mairu Shinga Amadi Learner Kasu Sarugaki, Iba Papa Hairaba Learner Singda Certificate Sing Biduna Puning Su Taugaki. Responsibility among like other departments in city departments is can about the departments and means that the Sata Tambira Takira Madini Pitoka Master Pitoka lawyer. City departments means that the Sata to Kapta Table Tambidos. Let us look at Hayota community may have the labor like Tambi responsibility among city departments in volumes. Young saw lawyers have said like part cut up number lawyers you want to tell. Like the whole of me, my hours lawyers pay the hour labor Hochida. Ningomam Junior High School ge Mahir Singh ge oiba tha amachuna satagadaba pre-coaching class ngasidagi skunda adu da hodokrai. Pre-coaching program pa adu kamari lenana school aduge headmaster in charge oina thabak puriba hantem gopen phongdorakpada chahi khudinge School asada tamleba Mahiroi Singh oiba pre-coaching class apangtoktuna lapage maru eba pandamde school asadage apaba Mahiroi kya putoktuna national men's cum merit scholarship examination amade Navodaya Vidyalaya entrance ta saru yakadriba Mahiroi Singda ahenba knowledge biduna school asadage hariba examination sing asada chokba mai pakpa ama purangnaba honabane Loinana School Asida Mahima Singh Tamliba Mahiroi Singda Asagumba coaching class as a Biduna Residential School Singda Mahitamba Panganabage Pandamda program pa Asi Chehi Kudinge Lieutenant Chatarakpane coaching class Ase Pangtung Naba Honabada Choga Mating Pangbiriba School Asage Oza Singh Amadi Atopa Mapamdage coaching class Asibu Mating Pangba Lakpa Oza Singbo Tagapa Pondorakli Manipur Police na pazangkiba Youth of Manipur gi thongmi ahum atuba matamda condition amata yaudana thadu u haiduna ngasi Imphal West District ki Langthabal kunjagi kaithala wakan mifam phangkhre wakan mifam pa adu lekai asige mara paibi singa sinna pangthokibani wakan mifam pa aduga mari leinana lekai gi maira paibi luchingbi amana Manipur gi apanba saktam Thugainaba Honariba Kuki MLA Taragi Madakta Action Low Haiduna Kongsang Sangsang Kiba Transgender Activist Malem Thongamgi Kongsang Adubu Isam Samna Sogapa Ulabagi Damata Manipur Police na Yomgi Thomi Ahum Pazang Kiba Asi Yaning Day Maru Aina Manipur Thugainaba Honaba Singdana Laingana Exana Mata Loba Ngamdraga Manipur Kaibe Yaroi Haina Lauzaba Singbuna Pazan Punsin Bagi Tonka Ama Chataragliba Asi Mama Oibi Singna Yabangamloi Maramasina Kulai Paibasu Natabada Itam Samna Kolau Lauba Youth of Manipur Gi Thomisang Atuba Matam da Thadu U Karigumba Thaduk Taba Tarakade Mama Oibi Singna Masa Kananaba Kongsang Kyasang Silakani Haike Singasibu karibumba thadok piyataba taragadi yum da lejiriba mama akhoi busu thabiro haiba wafam ase tawbo ngamlaba sima thohange sima phange phanroi ngamaba makhoi gi makhota loina maksaliba sarkar gi mafamda haiba akhoi wakan mifamgi phamjariba member khudi mana sarkar gi mafamda mama oje akhoi puna maksu loina phabi yu haiba wafam ase thamjare haraga hana ngasi gi
मियाम के मफम द फमजे वाकन मिफम सिगिदमक्ता अहागना रिक्वेस्ट तौजेबी Hairoga Punba Club Hek Linkalamba Social Activist Monday Livestream Laikidaba Tehi Ama Parapage Palan Taronga Marilena Nangase Laikidabake Poto the Lishu Katuna Ikakumna Bagalona Nomagi Oiba Met Line Bage Kem Amadi E Katbage Tarampama Hairok Part Wang Mamang Laikai Community Hall the Pantokre Hairoga Punba Club Nesunduna Pantopa Tarampa Aduda Saksam North Eastern Ge Coordinator G. Jatamani Sharma Saksam Ge Status Secretary Jiten Kuman Hairoka Apunba Clubs Ge President Wahengbam Jiban Singh Leka Ge Hal Kundra Pump Etomsa Singh Amadi Apunba Maira Paibi Hairoke Kanbena Toksom Sandarani Devina President Member Singh Oina Sarugyaki Taramba Aduda Sarugyaki Ba Hairoka Apunba Club Ge Advisor Laishram Zadumanina Hai Lamdam Masige Miam Gi Damakta Hiram Kyadagi Katopiram Laba Mandir Livestream Laikidaba Asi Menkatpa Ngamloidaba Achoba Mangjaba Amane Lamdam Masida Togleba Achobe Irang Asidaso Manipur Imagi Damakta Asoba Thodankya Loram Batanatana Hairoka Punba Club Linkalambagi Damakta Amade Hairoke Apunba Sagapada Achoba Thodang Lorame Mana Laikidaba Chahi Amama Pung Parakpa Asidage Hauraga Nume Nini Chupna Lemna Met Lime Bagi Lemna Ikatpa Halo Eraba Singda Kudol Tamba Amadi Halkat Yentopage Thoram Pangtok Savani Makatanasu Sahi Kudinge Mahana Lakidaba Numit Asi Palantotuna Miamgi Sabato Sakane Haike Taramadagi Sadukama MO Tawalgi Miang Makada District Hospital Tawangi Blood Center and a transfusion unit Amade Heka Kusam Natuna Blood Donation Camp Amasupang Tuna Miyukiana Lemna Ikatke Luinana Hegna Saksam Manipurga Kusam Natuna Chahi Humbutragi Matakta Lairaba Halsingi Oiba Lemna Mid Line Bage Camp Amasu Pangtoke Club na Chinja Langja Gani, Rodana, Ugi, Ogliva conflict, Chisha, Ashobu Daita, Masilovi Ramba, Umadi, Upon Book Club, Shaganava, Ashobu Daita, Lavi, Haraga, Hiroki, Unity, Amato, Unity, da, Amiram Liva, who erected in Miram Liva, Yamashi, the Mukada, Hiroki. Laishrampa Ananda Yama Lakidabagi Maridaka Lok Soba Ningsing Kumont Taurampa Ama Ananda Yama Memorial Trust Committee na Sindunangase Pangtokre Taramasidati Ramisho Maite Advisor Ananda Yama Memorial Trust Committee T. Achoba Singh Retire AI Skunta Education Government of Manipur Dr. Gunadar Singh Okram Retire Scientist UGC DAE Consent Ramp for Scientists Indore, Madhya Pradesh, and Sunita Devi, Secretary, Hairoka Women Development Committee, Totom Sana Nongsaba, President, Ananda Yama Memorial Trust Committee na Thoromapu Oiduna Pangtokre, Laikidrabagi, Maramda Kana Nainabana, Ngasigi Mapu Oiba Thoromoike. Universal Mothers Organization Umogi New Chekwant Kangla Nongpok Tong Branch Hangdokibaga Loinana Tau Pugataba Tomi Singsu Kankre Umogi Anova Branch Hangdopugi Tarampa Aduda Pambaina Luchangba UN Alake Assistant Secretary HRD Tangsam Ningtamba Umogi President Morang Tem Surajini Leima Angomsa Maino Mayang Lambam Toiba Ningtau Kongzam Pulendro Maite Dr. Loisinglen Jingsal Lakpa Nang Mairak Pump Laisang Temp Inaucha Amadi Ningtauzamp Toiba Maite Susaruyaki Taramadaga Marilenana Pambaina Luchangba UN Alake Assistant Secretary HRD Tangsamp Ningtamana Pondorakpada Lupa Amana Taugataba Tabak Ase Miamgi Yaipanabane Miamgi Yaipanaba Tabak Tobagi Lambidi Yamna Yam Kray Loki Tabak Thongmi Singde Yamna Kupi Lamdam Masida Lamhen to Henba Kiana Sankai Tongkaiga Marilenana Tauridaba Tabak Tauram Kaya Taudiba Mama Oibisina Yingsen Mamatautai Hauzigi Ima Sina Loriba Taudang Senka Asedake Ahen Bataudanka Lautuna Lamdam Ase Samdong Navahonominasi
Kogi singna yum kai mai thaduna tantotaklaba aikhoise yamna nungaina leibadona hingdona leide matokaramna makoi ge yumda hanjalangane haibase lanjalakpa amadi lanki saithenga phanglaba mibang khudamangna khantamina ba change kulai paiba singna wayand sathabada achum aran thedana apamba tawnarakliba ase aikoi amato oina punsinduna thengamina ba mathau tai loinana aikoi iramdamge miyoi singbo mitomna yumai thaduna talakpa asimag angapani haina suphongdoke amna nungai ba pulsiro lamada panglei da leibaga samane haba relief kemda awaba khangiba isilinaw imaibel adunasu makoibu ada hananabagi anubo policy program relief kem kaya ada leiba miyosingdo committee semaga program khanarabra relief kemda leidama mausagi punsida leiba haibatai ekoi kaya amana mogidama kari tawbire akoina su tawte moina su tawte gamena su tawte pangai da lei Ibayama sumangli lang sanglenda thasagi tang taratare digina kono phawa yelho yangko ka artist thoithoba mayang lambam ge solo art exhibition bangtholagani haina sagyan mingshal ge president laimayum santikumar sharma na phondokre ngasi manipur press club ke thangsang hall da pangthoge ba pawge mi phampa amada wafama se phongdoloduna santikumar sharma na makhatara duna hai thasagi tang taratare ke tagina kuna phawa yelho yangko ka artist thoithoiba mayang lambam ge solo art exhibition sangnai da ba singi liklu pareng ge ahomlak suba episode iboyama sumanglila sanglenda pangthoklagani kunai miyam ge na bathodang lauramba miyoi kaya aikhoina masak khangdana leide Landa masagi miyam ge damakta thautang laurakiba miyoi singi maphamda tobiman khangba utuna liklu pareng lengtuna exhibition tha asida ukadare bane mamangda su exhibition tha as pangthokre makatana exhibition tha ase pangthokhe gani exhibition tha asige nini chamba nume tha asige tang tarani panda sereng saidinaba amadi exhibition asige aroiban nume tha asige tang kundana class 3 degina 5 hour ge painting competition pangthokane Sageng Mingchen ga khusam natuna pangthokadariba exhibition ase ayuki pung tara dagina nungtinge pung mari forward chathagani miyamna su exhibition ta asibo sagot biu haike Secretary Sageng Mingchen ai naka ami basna ako Manipur gi yang taba ako yellow yang ko artist thetheba mayam aiba isa ngasi koina pangthok cheriba press meet asi lakima to bai ta tara tagi khona ai koina Daron S. Moglu, Simon Johnson, amasung Zem Robinson da Nobel Memorial Prize in Economics Piragani Haina Royal Swedish Academy ge Nobel Committee na lauthokrai Economics ahum aduke works na lebakamagi chakobada Societal Institution ge maru aibasanka oliba aduda prize adu pibane haike Population bu ot naidiba law amasung institution ge por law laidiba societies na hena phaba ama purakloi haibase makhoi ge research na khangan bada aikhoi iteng oiri haiba wafam su Nobel Committee aduna haike Asmoglu amasung Johnson na Massachusetts Institute of Technology da thabaktawi aduga Robinson University of Chicago da research tawani hairi Economics Prize as a formally oina Bank of Sweden Prize in Economics Science in memory of Alfred Nobel haina khangnei 19th century Swedish businessman amasung dynamite puthokiba chemist Alfred Nobel ge ningsangduna lisang chamapan humpuni panda Central Bank na linkhat khebani Kangloki irangda sei kunithoi surabanha ama hat krabagi matungda Uttar Pradesh ke Barait police na ngase miyoi kontra hingsa ge thokdok amasung mihatba aduda chenabani haiduna phaga krai Barait district ta hingsa ge thokdok adu ngarang nomaisang nimita thokibani
Durgagi Moti Puduna Kongsanga Malakpada Tangnabada Leba Muslim Kulama Yorakpada Mungnaba Toki Nung Tanaduna Hingsagi Tagdok Toki Nung May Kamnaba Yorakpadaki Hena Kudongning Tiningai Oiraki May Tanaba Horaki Ram Gopal Misra Koba Mioi Ama Nongina Panki Hospitanda Purakpadaka Hena Sopana Marambo Idana Misra Lekide Postmortengi Matunda Mahake Haksang Mayamda Purakpada Kwishaunaraba Miam Thomsen Naraki Mihapada General Sink Chibaki Serapi Kadabani Haina Miam Nadabi Toki Maduna Trabadi Misragi Aroiba Matong Mangam Taure Haiki Political leaders in Amazon district Amadi government officials singna Haizabadagi Imong Manung Namhake Aroiba Matong Mangam Pangtopadi Yanakre Police na Haikibada two-wheeler showroom pa ama Hardy area da may Tadoki Togdog Topamda senior administrative Amazon police officials sing Sankre Mapamaduda Mitop Jangdanaba police na barricades Sajinkre. The Minister Yugi Adita Nana, Additional Director General Law and Order, Amitav Yas Amazon Home Secretary Sanjay Gupta da Mapamba Duda Lane Bakangankre. Hausak Sanabagi Pauda, Birmangon College Sport Committee na Sintuna Ahibam Borchan Singh Memorial Manipur University Inter-College Football Women Tournament 2024-25 Asideke Haudokre. Imphal iski Sawambungda Leba Birmangon College Grounda Thasake Tang Taratro Pawda Chatakadaba Tournament Asida Manipur University Ge Makada Leba College Taruna Sarugadi. Ngasi Ahobanumita host Oripa Birmangon College Amadi NG College na opening match Sanaduna Haudoke Birmangon College na NG College bu goal Taruka Amada Maithiba Biduna Mai Pake. Hariba match Asida Birmangon College ki jersey number 8 L Bijiana Ahan Bahab ke minute Tareta Ahan Ba Ekan Haudoke match ki Rakpa Oina Bijiana minute code Amadi Anish Subahab ki minute Nipumato Idasu goal Ani Chanduna hat-trick Panke Madugi Matakta Birmangon College jersey number 10 ke Anjuna Tara Suba Amadi Kunmari Suba Mineta goal Ani Aduga jersey number 19 and Sandiana minute Tara Tarukta goal Amachan ke Aduga NG College ke Amatangaraba goal Aduna Match ke Ani Suba Habki Nipumanga Suba minute jersey number 5 as Lintoinesan ke Hausagaro Badamaro Bapa Manipizari 40 hours meditation training program Ngasadege High Court of Manipur ge auditorium da Hokre. Soya mill Amadi Topu Sangam Chana Sabagi Matangda Nomagi Oiba demonstration come interaction program pa ama pangthokre. Daron S. Molu, Simon Johnson, Amazon Zambia Robinson, Nobel Memorial Enterprise and Economic Speed again. Luinana Manipur University Inter-College Football Women Tournament Ngasideke Hokre. Imes Maldang Asagade Matang Sidaloijere Ming Tabiri Basumbo Amokana Krumse.